Kanglai Park World YouTube channel asida koi haukiba chayol ani hongi mamangda kana making oina thamjakraba sang thokle haribi ise se kogi SK mangang inauna yamna thonga yauna kodol tamba isai ne koina soyamna thonga chang yauna music video si oina na wada wana minari ado asidi hariba music video si sang thokle hariba music video si aroiba saruk aroiba tangkak adu oire na hojik post production da kogi numit kharani lawra matungda sang thokle hariba music videos myam ubu pangani ana kogi anouba saisakpa yamna promising oiba saisakpa moiriba SK mangang inaobo amadi artist sing bu sogot pibo ina khoi pumna mangna sang thokle music videos bu ni heng tabiu amadi sogot piu har wafam thamjari Ui, tu mamit apa kau ni? Mamit tu macam tu. Kanglai Park World YouTube channel asi subscribe to view like to view mayamna subscribe to tamdan number kaubi ganu akoi bu pungning thawat pi